मैक्सवेल की वखल मैक्सवेल इंग्लिश हाइबा चावखलबा जाति अदुगी मिसक अमनी अहनबदा महक मथौ चप चाना खंगबा इंग्लिश जाति की लैबाक ngakpagi हैसिंगबा मिसक अदो ओइरमी मणिपुर दा लाक्तुना पॉलिटिकल एजेंट ओइदुना मथौ खंगबा अंग्रेज ऑफिसर अमा ओइना थबक थना खुदिंगमक पुंगनिंग चंगलमी असुमना मैक्सवेल मागी पुंसीगी लंबीदा अहोंबगी वखल लाक्पा हौरक्लमी महक मसामक इंग्लिश जाति की मियोय अमनी हाइबा फावबा कावरब्रा हाइना निंगखी मरु ओइना मजाइबे म सनातोंबीगा उनरुबदगी मागी वखल सनातोंबीगी समाजदा चंगलक्प्रा महकना खनखी सनातोंबीना हिदाकपुदा हिदाक थक्पा अदो उरगा मखोइना सुरुप थक्पगा अमहानी हाइना खंदुना मजा इबेमा सनातोंबीगी नुंसी लिसिंगना मैतैगी चनबीगी वखलदा खोंदारक्तुना मागी जातिगी चनबीबु तुंगोइनरक्पगी वखलना मागी पुंसी लंबेलदा खोंदारक्ले महक मसामकना खंजकी मदुदी महकना थापलबा समुद्र वांगमदगी लाक्तना भारत की नोंखोप चिदाइदा चिंगने इकोई क्वेश्चन बलमदा मसे यौरकपदा करमना मागी वखलना अहोंगबा लाखिबा मसीगी मतंगदा मैक्सवेल की मरुप इंग्लिश अमना मैक्सवेल के अहोंगबा लाखलिबा मओंग मतवदुबु उरदुना महकपु करी तौरबगे हाइना हंगखी मदुदा मैक्सवेल न खुमखी असुंबनी मरुप आइगी वखल अहोंगबा अमा लाखले अहाक निंगथौगी मसानुपी सनातोंबीबु उरुबदगी मागी अपाम नुंसीबना आइगी वखल से मओंग अमा ओइख्रे हौजिक अइना आइगी जातिगी नुपीबु लोइनबी ओइना लौबगी महुत्ता मैतै निंगथौगी मचानुपी असिबु आइगी लोइनबी ओइबदा करी अकाइबा लैबगे सनातोंबी अतै मेमगुमना वांग चाउदुना कुसुसु अदुम ngauwi अमरोमदा अखोई मेम नुपीसिंगी वाजाउ ngangbना सिंगबा सनातोंबीदा अदुगुंबा लैते करिगुंबदसु अहाक इंग्लिश जातिने हाइबा फावबसु खंग्रे मरोप मफम असिदा लैदुना लैबाक शासन तौगनी हाइदुना लाक्लगा आइगी असुंबा कराइदगी लाक्लिबा वखलनो हाइबदो अहाक इसामक हाइफम खंग्रे अदुबु अइना थांगै सेंगना लेपले मदुदी सनातोंबीगी नुंसीबबु अइना काउथोकपा ngamloi अइनासु माबु नुंसी इंग्लिश जाति असे महौसाना यू थई मैक्सवेलसु अदुम यू थक्लमी महकना महककी कादा यू थक्तुना सनातोंबीगी वखलना मांगोइनदुना वखलगी इथक्ता ताउदुना मतम कया लेनखी नोंगमदी महक सगोल तोंगदुना मजाइबे म सनातोंबीगी संगाइरोमदा हेक्ता मराक्ले सगोलगी खोंथांग मखोलदो सनातोंबीगी ममा सीजा इबे मन खंगलदुना सनातोंबीदा हाइरई नंगी साहेब असे लाक्ले अइबु करी ओइगदौबनो खंग्रेने नंगबु साहेब तो ओंगदुना जाताबा हाइबदो थोकदौरब्रा हाइबने अदुमना तौरबदी अखोइबु कना अमतना तिन्ना तोना बीररोइदो हाइबा नंगबु खंगबा ngamद्रब्रा हाइबने करिगुंबु वाफम असिबु नोंमाइथेम इमुंगना तारगा अखोइबु करी हाइगनी अइ मांगजरे इकाइदको मैतै लेबाक असिदा मसिबु करम हाइना थोख्रेबनो अइगी लाइबगसे ओंथोंगना थीख्रेदको हे गोविंद इबुंगो ननाइबु लौसिनबीरो असुमना माइखोना हिंगदौबगी सरुक्ता इबुंगोगी खुयादा लैजरगे मजाइबे म सनातोंबीना ममागी मतौ अमसुंग वांगांग सिंगदो तुमिन्ना तारगा असुमना तपना हाइरक्खी इमा नोंमाइथेम इमुंगना करी हाइगदोरिबनो अइबु नोंमाइथेम इमुंगदगी खाइनरबा नत्रो अइना अतोप निपा अमदा अमुक युम पानबदा कइसु काइदेना अदुगा जात बिजात की मतंगददी नुंसिनबसिंगी मफमददी अमतनीने इमा सनातोंबीगी वखल मजाइबे म सनातोंबीगी नुंसी वखल सना कोनुंगदगी हौखिबनी मैक्सवेल सना कोनुंगदा सिरिजुत महाराज को उनबा तोइना लाखी असिगुंबा तंजा असिदगी मजाइबे म सनातोंबी अमसुंग मैक्सवेल मखोई अनीगी मरक्ता
ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯈꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯖꯥꯠ ꯕꯤꯖꯥꯠ ꯀꯋꯥ ꯂꯩꯇꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯅ ꯃꯦꯛꯁꯋꯦꯜꯕꯨ ꯎꯕꯃꯛꯇꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯇꯤꯜ ꯑꯗꯨꯅ ꯆꯤꯛꯈꯤꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯦꯛꯁꯋꯦꯜꯒꯤ ꯅꯨꯡꯁꯤ ꯆꯩꯔꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛꯄꯨ ꯉꯥꯏꯍꯥꯛꯇ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯍꯟꯈꯤꯗꯦ꯫ ꯑꯃꯔꯣꯝꯗ ꯒ꯭ꯌꯥꯟ ꯂꯩꯔꯕ ꯆꯥꯎꯈꯠꯂꯕ ꯖꯥꯇꯤ ꯑꯃꯒꯤ ꯋꯥꯌꯦꯜ ꯊꯧꯔꯥꯡꯒꯤ ꯗꯥꯏꯇ ꯂꯧꯔꯤꯕ ꯆꯥꯎꯈꯠꯂꯕ ꯏꯪꯂꯤꯁ ꯖꯥꯇꯤ ꯑꯃꯒꯤ ꯃꯤꯑꯣꯏ ꯑꯣꯏꯔꯤꯕ ꯃꯦꯛꯁꯋꯦꯜ ꯁꯥꯍꯦꯕꯁꯨ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯗ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯊꯥꯡꯒꯩ ꯁꯦꯡꯕ ꯅꯨꯡꯁꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯊꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯏꯆꯦꯜ ꯂꯦꯞꯂꯝꯗꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯅꯣꯡꯃꯥꯏꯊꯦꯝꯗ ꯑꯣꯡꯈꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯅ ꯃꯥꯒꯤ ꯅꯨꯡꯁꯤꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕు ꯀꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯃꯛꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯇꯨꯅ ꯁꯅꯥꯀꯣꯅꯨꯡꯗ ꯂꯩꯈꯤ꯫ ꯁꯅꯥꯀꯣꯅꯨꯡꯗ ꯂꯩꯗꯨꯅꯁꯨ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯒꯤ ꯊꯃꯣꯏꯗ ꯃꯦꯛꯁꯋꯦꯜꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯅ ꯃꯍꯥꯛ ꯃꯄꯨꯡꯅꯤꯡ ꯃꯀꯥ ꯂꯥꯝꯅ ꯂꯩꯕ ꯉꯝꯗꯦ꯫ ꯅꯨꯡꯁꯤ ꯃꯥꯒꯤ ꯋꯥꯈꯜꯅ ꯃꯥꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯆꯤꯟꯇꯥꯒꯤ ꯄꯣꯠꯂꯨꯝꯅ ꯃꯥꯡ ꯑꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨ ꯍꯟꯖꯕ ꯃꯥ ꯈꯛꯇꯅꯗꯤ ꯋꯥꯐꯝ ꯑꯁꯦ ꯈꯪꯕꯅ ꯃꯦꯛꯁꯋꯦꯜꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯈꯤ꯫ ꯍꯟꯖꯕꯅ ꯃꯁꯨ ꯏꯕꯦꯝꯃꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯁꯅꯥ ꯏꯕꯦꯝꯃ, ꯁꯥꯍꯦꯕ ꯑꯗꯨꯁꯨ ꯁꯅꯥ ꯏꯕꯦꯝꯃꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯉꯥꯏ꯫ ꯃꯍꯥꯛꯁꯨ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯋꯥꯈꯜꯗ ꯃꯇꯝ ꯆꯨꯞꯄ ꯈꯟꯗꯨꯅ ꯂꯩꯕ꯭ꯔꯥ ꯀꯔꯤꯅꯣ? ꯁꯅꯥ ꯏꯕꯦꯝꯃꯕꯨꯇ ꯍꯪꯗꯨꯅ ꯂꯩ꯫ ꯃꯗꯣ ꯇꯥꯕꯗ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯈꯤ, ꯏꯄꯨ, ꯃꯥꯅ ꯑꯩꯕꯨ ꯇꯣꯏꯅ ꯍꯪꯉꯤ ꯍꯥꯏꯕ꯫ ꯏꯄꯨ, ꯑꯩꯅꯁꯨ ꯃꯥꯕꯨ ꯍꯪꯂꯛꯏ ꯍꯥꯏꯗꯨꯅ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯍꯟꯖꯕꯅ ꯍꯥꯏ, ꯁꯅꯥ ꯏꯕꯦꯝꯃꯅ ꯍꯥꯏꯕꯤꯗꯕꯒꯤ ꯋꯥꯅꯤ, ꯅꯅꯥꯏ ꯅꯄꯨ ꯁꯣꯏꯗꯅ ꯍꯥꯏꯖꯒꯅꯤ꯫ ꯁꯥꯍꯦꯕꯇꯤ ꯁꯅꯥ ꯏꯕꯦꯝꯃꯕꯨ ꯇꯣꯏꯅ ꯍꯪꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯈꯣꯝꯗꯣꯟ ꯁꯅꯥ ꯑꯉꯥꯡꯗꯤ ꯑꯣꯏꯔꯤꯕꯤ ꯑꯗꯨꯅ ꯃꯆꯦꯝ ꯁꯤꯖꯅ ꯃꯦꯛꯁꯋꯦꯜꯒ ꯂꯩꯅꯔꯤꯕ ꯑꯗꯣ ꯃꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯅꯆꯤꯡꯕ ꯑꯇꯩꯅ ꯈꯪꯂꯕꯗꯤ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯍꯥꯏꯅ ꯃꯆꯦꯝ ꯁꯤꯖꯗ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯃꯆꯦꯝ ꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯅ ꯍꯥꯏꯈꯤ, ꯃꯥꯅ ꯊꯤꯅ ꯍꯥꯏꯒꯦ ꯍꯥꯏꯖꯁꯅꯨ, ꯑꯩ ꯃꯦꯛꯁꯋꯦꯜꯕꯨ ꯅꯨꯡꯁꯤ꯫ ꯃꯥꯕꯨ ꯎꯗꯕꯗ ꯑꯩꯁꯦ ꯑꯉꯥꯎꯕꯤꯒꯨꯝꯂꯕꯅꯤ꯫ ꯑꯩꯍꯥꯛ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯌꯨꯝ ꯄꯥꯟꯒꯅꯤ꯫ ꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯃꯥ ꯁꯤꯖꯅꯗꯤ ꯃꯁꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯁꯥꯍꯦꯕꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄꯕꯨ ꯑꯩ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯁꯤꯖꯅ ꯁꯥꯍꯦꯕꯄꯨ ꯑꯩꯒ ꯎꯅꯍꯟꯗꯦ꯫ ꯃꯗꯨꯗ ꯁꯥꯍꯦꯕ ꯑꯗꯣ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯅ ꯃꯥꯒꯤ ꯑꯆꯦꯠꯄ ꯋꯥꯐꯝ ꯃꯦꯛꯁꯋꯦꯜ ꯁꯥꯍꯦꯕꯇ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯈꯜ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯃꯥ ꯁꯤꯖ ꯖꯁꯣꯃꯇꯤꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯤꯒꯤꯗꯃꯛꯇ ꯑꯋꯥꯕ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯣꯛꯄꯅ ꯋꯥꯈꯜ ꯂꯪꯖꯤꯟ ꯄꯨꯟꯗꯨꯅ ꯁ꯭ꯔꯤ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯈꯤ, ꯀꯔꯝꯅꯕꯨ ꯊꯣꯛꯂꯒꯗꯧꯔꯤꯕꯅꯣ? ꯁꯅꯥꯇꯣꯝꯕꯤ ꯑꯁꯦ ꯃꯥꯅ ꯅꯤꯡꯈꯤꯕ ꯑꯗꯨꯇꯕꯨ ꯍꯦꯛ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯅꯤꯡꯍꯟꯅꯕ ꯂꯩꯇꯕꯅꯤꯗꯣ꯫ ꯃꯍꯥꯛꯇꯤ ꯑꯩꯕꯨ ꯊꯋꯥꯏ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯍꯟꯈ꯭ꯔꯦꯗ꯫ ꯃꯦꯛꯁꯋꯦꯜꯅ ꯁꯅꯥꯇꯣꯝꯕꯤ ꯂꯧꯕ꯫ ꯅꯣꯡꯃ ꯃꯦꯛꯁꯋꯦꯜꯅ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗ ꯃꯍꯥꯛ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ, ꯃꯍꯥꯛꯄꯨ ꯃꯖꯥꯏꯕꯦꯝꯃꯒ ꯎꯅꯍꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯃꯥ ꯁꯤꯖ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯗ ꯑꯁꯥꯎꯕ ꯑꯃꯁꯨꯡ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ ꯍꯥꯏꯈꯤ, ꯁꯅꯥꯇꯣꯝꯕꯤ ꯎꯅꯕ ꯌꯥꯔꯣꯏ, ꯃꯍꯥꯛ ꯅꯥꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯃꯦꯛꯁꯋꯦꯜ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯑꯃꯨꯛ ꯇꯟꯅ ꯃꯥꯒꯤ ꯁꯤꯐꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯂꯒ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯇꯣꯝꯕꯤꯕꯨ ꯁꯒꯣꯜꯗ ꯍꯥꯞꯀꯠꯇꯨꯅ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯍꯞꯇꯥ ꯕꯪꯂꯥ ꯍꯥꯏꯅ ꯈꯪꯅꯕ ꯍꯧꯖꯤꯛꯅ ꯒꯕꯔꯅꯔꯒꯤ ꯕꯪꯂꯥ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯕꯪꯂꯥꯗ ꯄꯨꯔꯛꯈꯤꯔꯝꯃꯤ꯫ ꯃꯦꯛꯁꯋꯦꯜ ꯃꯁꯥꯗꯤ ꯃꯩꯇꯩꯂꯣꯟ ꯅꯤꯡꯊꯤꯅ ꯉꯥꯡꯕ ꯉꯝꯗꯨꯅ ꯃꯩꯇꯩꯂꯣꯟ ꯊꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯩꯇꯩꯂꯣꯟ ꯊꯣꯛꯇꯕꯅ
ꯃꯖꯥꯏꯕꯦ ꯑꯃ ꯁꯅꯥꯇꯣꯝꯕꯤꯕꯨ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯁꯒꯣꯜꯗ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯂꯣꯜ ꯐꯥꯎꯅꯗꯕꯅ ꯃꯑꯣꯡ ꯑꯃ ꯑꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕꯗ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯁꯅꯥꯇꯣꯝꯕꯤ ꯃꯥꯡꯂꯦ ꯃꯥꯡꯂꯦ ꯕꯣꯔ ꯁꯥꯍꯦꯕꯅ ꯊꯤꯀꯥ ꯑꯣꯛꯂꯦ꯫ ꯃꯖꯥꯏꯕꯦ ꯑꯃ ꯁꯅꯥꯇꯣꯝꯕꯤ ꯍꯞꯇꯥꯗ ꯂꯩꯔꯛꯂꯦ꯫ ꯃꯦꯛꯁꯋꯦꯜꯅ ꯃꯍꯥꯛꯄꯨ ꯏꯪꯂꯤꯁꯀꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯏꯪꯂꯤꯁ ꯏꯕ ꯄꯥꯕꯅꯆꯤꯡꯕ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯦ ꯑꯃ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯏꯪꯂꯤꯁꯀꯤ ꯆꯤꯟꯖꯥꯛ ꯑꯗꯨꯗꯤ ꯌꯥꯈꯤꯗꯦ꯫ ꯃꯩꯈꯨ ꯊꯛꯄꯒꯤ ꯃꯇꯥꯡꯗ ꯃꯖꯥꯏꯕꯦ ꯑꯃꯅ ꯍꯤꯗꯥꯛꯄꯨ ꯈꯨꯗꯣꯡ ꯐꯥꯟꯕꯗꯣ ꯎꯔꯒ ꯃꯦꯛꯁꯋꯦꯜꯅ ꯃꯗꯨꯕꯨ ꯄꯥꯏꯞ ꯊꯛꯄ ꯑꯃꯁꯨꯡ ꯆꯨꯔꯨꯞ ꯊꯛꯄꯒ ꯑꯝꯍꯥꯅꯤ ꯍꯥꯏꯅ ꯂꯧꯈꯤ꯫ ꯃꯖꯥꯏꯕꯦ ꯑꯃ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯎ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯁꯨ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯛꯄꯗ ꯕꯜ ꯂꯩꯇꯕ, ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯗꯪ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯃꯦꯛꯁꯋꯦꯜꯅ ꯃꯖꯥꯏꯕꯦ ꯑꯃ ꯁꯅꯥꯇꯣꯝꯕꯤ ꯑꯃꯁꯨꯡ ꯃꯅꯥꯎ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯕꯨ ꯍꯦꯛ ꯂꯛꯅꯩ꯫ ꯂꯛꯅꯕ ꯑꯁꯤꯗ ꯃꯅꯥꯎ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯉꯥꯡꯂꯛꯄꯁꯤꯡ ꯑꯗꯣ ꯇꯥꯔꯒ ꯃꯦꯛꯁꯋꯦꯜꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯦꯛꯁꯋꯦꯜꯅ ꯃꯅꯥꯎ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯕꯨ ꯇꯣꯏꯅ ꯃꯆꯦꯝ ꯏꯕꯦꯝꯃꯒꯤ ꯅꯥꯛꯇ ꯍꯦꯛ ꯀꯧꯏ꯫ ꯏꯪꯂꯤꯁꯁꯤꯡꯒꯤ ꯆꯠꯅꯕꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯔꯛꯇ ꯅꯨꯄꯥꯅ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯕꯨ ꯄꯥꯏꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯃꯖꯥꯏꯕꯦ ꯑꯃ ꯁꯅꯥꯇꯣꯝꯕꯤꯗꯤ ꯄꯥꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯖꯥꯏꯕꯦ ꯑꯃꯅ ꯍꯥꯏꯈꯤ, ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯒ ꯁꯥꯍꯦꯕꯀꯤ ꯆꯠꯅꯕꯤꯒ ꯃꯥꯟꯅꯗꯦ꯫ ꯑꯁꯨꯝꯅ ꯃꯩꯇꯩ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤꯒꯤ ꯃꯁꯥꯗ ꯄꯥꯏꯅꯗꯦ꯫ ꯇ꯭ꯔꯦꯖꯔꯤ ꯑꯣꯐꯤꯁ ꯃꯇꯝ ꯑꯗꯨꯒꯤ ꯑꯆꯧꯕ ꯑꯣꯐꯤꯁ ꯑꯃꯅꯤ꯫ ꯃꯦꯛꯁꯋꯦꯜꯅ ꯑꯌꯨꯛꯀꯤ ꯄꯨꯡ 10ꯗꯒꯤ 4 ꯐꯥꯎꯕ ꯑꯁꯦ ꯇ꯭ꯔꯦꯖꯔꯤ ꯑꯣꯐꯤꯁꯇ ꯀꯥꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯋꯥꯐꯝ ꯀꯌꯥ ꯄꯥꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯏꯪꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯅꯐꯝ ꯑꯣꯏ꯫ ꯑꯃꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ PWDꯒꯤ ꯃꯈꯥ ꯊꯪꯕ ꯗꯥꯛ ꯕꯪꯒꯂꯣ ꯑꯃꯁꯨ ꯂꯩꯔꯝꯃꯤ, ꯃꯗꯨꯗ ꯃꯈꯣꯏ ꯁꯥꯍꯦꯕꯁꯤꯡꯒꯤ ꯕꯥꯔ ꯑꯃꯁꯨꯡ ꯀ꯭ꯂꯕꯁꯨ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯈꯔ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯃꯁꯨꯡ ꯍꯔꯥꯎ ꯇꯌꯥꯝ ꯄꯥꯡꯊꯣꯛꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯖꯥꯏꯕꯦ ꯑꯃ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯦꯛꯁꯋꯦꯜꯒ ꯂꯣꯏꯅꯅ ꯕꯥꯔ ꯑꯃꯁꯨꯡ ꯀ꯭ꯂꯕꯀꯤ ꯊꯧꯔꯝꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯌꯥꯎꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯦꯛꯁꯋꯦꯜꯅ ꯕꯪꯒ꯭ꯂꯥꯒꯤ ꯊꯥꯡꯒ ꯄꯥꯠꯇ ꯃꯅꯤꯄꯨꯔꯒꯤ ꯍꯤꯌꯥꯡ ꯑꯃꯁꯨꯡ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯄꯅꯥ ꯀꯥꯡꯖꯩꯅꯆꯤꯡꯕ ꯁꯥꯟꯅꯕ ꯑꯗꯣ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯁꯥꯍꯦꯕꯁꯤꯡꯕꯨ ꯌꯦꯡꯍꯜꯂꯤ꯫ ꯍꯤꯌꯥꯡ ꯌꯦꯡꯕ ꯆꯠꯂꯝꯗꯥꯏꯗ ꯃꯦꯛꯁꯋꯦꯜꯅ ꯃꯖꯥꯏꯕꯦ ꯑꯃ ꯁꯅꯥꯇꯣꯝꯕꯤꯗ ꯍꯥꯏꯈꯤ, ꯍꯤꯌꯥꯡ ꯌꯦꯡꯕ ꯆꯠꯄꯗ ꯃꯅꯤꯄꯨꯔꯒꯤ ꯐꯤꯖꯦꯠ ꯑꯗꯣ ꯁꯦꯠꯂꯨ꯫ ꯑꯩꯅ ꯅꯪꯕꯨ ꯏꯪꯂꯦꯟꯗꯒꯤ ꯂꯥꯛꯄ ꯁꯥꯍꯦꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯅꯤꯄꯨꯔ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯍꯥꯏꯅ ꯈꯪꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯞꯇꯥ ꯕꯪꯒꯂꯣꯔꯗ ꯔꯥꯁꯀꯤ ꯃꯥꯟꯗꯣꯞ ꯁꯥꯗꯨꯅ ꯃꯥꯟꯗꯣꯞ ꯑꯗꯣ ꯑꯅꯧꯕ ꯃꯈꯜ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯇꯦꯡꯗꯨꯅ ꯃꯥꯟꯗꯣꯞꯀꯤ ꯎꯈꯣꯡ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤꯅ ꯐꯤꯅ ꯌꯣꯝꯗꯨꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯅꯣꯃꯨꯅꯥꯗ ꯑꯉꯛꯄ ꯐꯪꯅ ꯁꯦꯝ ꯁꯥꯗꯨꯅ ꯔꯥꯁ ꯃꯥꯟꯗꯣꯞ ꯑꯗꯨꯗ ꯃꯖꯥꯏꯕꯦ ꯑꯃ ꯁꯅꯥꯇꯣꯝꯕꯤꯅ ꯖꯒꯣꯏ ꯔꯥꯁ ꯁꯥꯅꯈꯤ꯫ ꯃꯖꯥꯏꯕꯦ ꯑꯃꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯦꯛꯁꯋꯦꯜꯅ ꯑꯄꯟꯕ ꯑꯃꯠꯇ ꯇꯧꯗꯅ ꯄꯥꯡꯊꯣꯛꯈꯤꯕ ꯖꯒꯣꯏ ꯔꯥꯁꯅꯤ꯫ ꯃꯖꯥꯏꯕꯦ ꯑꯃ ꯁꯅꯥꯇꯣꯝꯕꯤꯒꯤ ꯖꯒꯣꯏ ꯔꯥꯁꯀꯤꯗꯃꯛꯇ ꯂꯩꯇꯦꯡꯂꯤꯕ ꯂꯤꯛ-ꯀꯣꯜ ꯑꯃꯁꯨꯡ ꯐꯤꯖꯣꯜ ꯑꯗꯣ ꯌꯦꯡꯂꯒ ꯃꯦꯛꯁꯋꯦꯜꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯖꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯗꯨꯒꯨꯝꯕꯤ ꯖꯒꯣꯏ ꯔꯥꯁ ꯑꯗꯨꯗꯤ ꯑꯃꯨꯛꯇꯁꯨ ꯊꯣꯛꯈꯤꯗ꯭ꯔꯤ ꯍꯥꯏꯅꯩ꯫ ꯃꯖꯥꯏꯕꯦ ꯑꯃꯅ ꯏꯃꯥ ꯏꯕꯦꯝꯃ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤꯁꯨ ꯁꯅꯥ ꯍꯤꯗꯥꯛ ꯂꯨꯄꯥ ꯍꯤꯗꯥꯛ ꯍꯩꯗꯨꯅ ꯗꯔꯁꯟ ꯇꯧꯏ꯫ ꯃꯦꯛꯁꯋꯦꯜꯅ ꯇꯨꯔ ꯆꯠꯄ ꯈꯨꯗꯤꯡꯗ ꯃꯖꯥꯏꯕꯦ ꯑꯃ ꯁꯅꯥꯇꯣꯝꯕꯤꯕꯨꯁꯨ ꯄꯨꯏ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯏꯪꯒ꯭ꯔꯦꯖꯤ ꯏꯕꯅꯆꯤꯡꯕꯁꯨ ꯅꯤꯡꯊꯤꯅ ꯇꯝꯕꯤꯈꯤ꯫ ꯃꯖꯥꯏꯕꯦ ꯑꯃ ꯁꯅꯥꯇꯣꯝꯕꯤ ꯃꯈꯨꯠꯃꯛꯅ ꯏꯪꯒ꯭ꯔꯦꯖꯤꯗ ꯆꯤꯊꯤ ꯐꯥꯎꯕ ꯏꯕ ꯉꯝꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯤꯂꯣꯡꯗ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯁꯤꯂꯣꯡꯒꯤ ꯕ꯭ꯂꯤꯛ ꯍꯥꯎꯁꯇ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯆꯥꯟꯅꯅ ꯇꯤꯟꯅꯕ ꯁ꯭ꯔꯤ ꯀꯤꯔꯇꯤ ꯃꯦꯝꯕꯔꯗ ꯏꯪꯒ꯭ꯔꯦꯖꯤꯗ ꯆꯤꯊꯤ ꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯏꯪꯒ꯭ꯔꯦꯖꯤꯗ ꯆꯤꯊꯤ ꯏꯕ ꯑꯁꯦ ꯕꯣꯔ ꯁꯥꯍꯦꯕ ꯑꯣꯡꯕꯤ ꯃꯖꯥꯏꯕꯦ ꯑꯃ ꯁꯅꯥꯇꯣꯝꯕꯤꯅ ꯑꯍꯥꯟꯕ ꯑꯣꯏꯒꯅꯤ꯫ ꯃꯦꯛꯁꯋꯦꯜ ꯃꯇꯝ ꯈꯔ ꯀꯜꯀꯇꯥꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯑꯣꯐꯤꯁꯥꯔ ꯈꯔꯒꯤ ꯇꯧꯅꯤꯡꯕꯇ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯥꯛꯇꯨꯅ ꯄ꯭ꯔꯖꯥ ꯄꯦꯟꯗꯗꯨꯅ ꯏꯔꯥꯡ ꯊꯣꯛꯈꯤ꯫ ꯃꯦꯛꯁꯋꯦꯜ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯑꯔꯨꯕ ꯁꯃꯁ꯭ꯌꯥꯕꯨ ꯃꯍꯥꯛꯅ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯅꯦꯝꯊꯍꯟꯈꯤ꯫ ꯇꯟꯖꯥ ꯑꯁꯦ ꯃꯦꯛꯁꯋꯦꯜꯒꯤ ꯌꯥꯝꯅ ꯂꯨꯔꯕ ꯃꯇꯥꯡ ꯑꯣꯏꯈꯤ꯫
बिचार तौद्रे फत्ते बिचार तौरे चुमना तौदे हाइबगी असिगुम्बा वाफमनी तंजा असिदा मजा इबेमा सनातोम्बी श्रीधाम वृंदावन लाई खुरंबा चटके हाइना मैक्सवेल दा हाइकी मैक्सवेल ना हंकी नंगबु कनागा लोइनना वृंदावन दा चटकदौरिबनो आइदी चटपा ngamloi मदुदा मजा इबेमा सनातोम्बी ना खुमकी पंचायगी मेंबर तादा तखेलंबम कीर्ति मेंबर ग चटके असुमना मजा इबेमा सनातोम्बी ना हाइबदा मैक्सवेल ना अमता यादब तौकीदे महाकी अपाम्बा मतुंग इना वृंदावन दा चलहनकी मतम खरगी मतुंगदा निंगथौ सागैगी मनुंगदा निंगथौ ओइबगी वाफम अमा लाक्लमी मैक्सवेल गी मफमदा मागी अरूबा बिचारगी मतांग ओइकी मदुदी महाकी नुपी मजाइबे सनातोम्बीगी सागैगी मरक्तनी निंगथौ ओइननबगी सौनरक्लिबा लालसे असिगुम्बा लानफम असिदा महाना तौगदौरिबा बिचारसे अराइबा अमदी खक ओइरोय हाइबसे असिंगबा साहेब मैक्सवेल न खंगी मियोइबगी हौना सानी मागी मरी मतादा खुदोंचाबा पिनिंगबा हाइबसे मैक्सवेल सु मियोइबनी मरम असिना महाक सु मागी नुपी मजाइबे अमा सनातोम्बीगी सागैदा निंगथौ ओइहनिंगबगी मोट अदो लैखिदबा नत्खिदे मसिगी मतांगदा इंग्लैंडगी मैक्सवेल गी मथक्ता निंगथौ हापगी थबक लोइसिंदबा अमसुंग मजाइबे सनातोम्बीबु खाइनदना मागी नुपी ओइना लौई हाइबगी दमक्ता मराल सीखी।